Hi guys, welcome back to my channel. I sẽ bắt đầu video là mua trừ con. Mình sẽ mukbang tàu beli. Cái channel itu mình juga change store beli ba. Aku cek cái tàu beli ba do aku cek so hasil lagi ba. Ado aku ada training cat lah ba. Ado di tong tàu bagi channel so aku hatang oil lagi na. Aku mình change store ba. Ado masih yang jadi se. Ada Enoki mushroom đây ra, sudah 2x. Ada sih namin dokan ang hapon tahu. Ada ay chaba hora ke. Ada cak di bayi je, tu na. Kamu kuh na, kan kakek ni tak betul. Ya, ada sih mau sama tadi. Hora ke, ini bisa macam. Nhiều khi xem ạ, sao bây giờ, hầuที่เราก็ทำทุกเราผมจะไงบุกนะใช้บุกคุยหรือใช้เป็นยาเดิมไหมจ๊ะtu việc xong nhá, sao đến chứ nào, sao ta bảo ít việc thôi.
ꯏꯅꯣꯀꯤꯁꯦ ꯁꯨꯃꯥꯏꯅ ꯆꯥꯕꯕꯨꯗꯤ ꯄꯣꯛꯀꯨꯝꯕ ꯌꯦꯟꯒꯨꯝꯕ ꯆꯥꯕ ꯌꯥꯝ ꯍꯥꯎꯋꯦ ꯅꯍꯥꯟ ꯑꯩꯈꯣꯏꯅ ꯄꯣꯛꯇ ꯍꯥꯞꯄꯦꯕ ꯑꯗꯨꯗꯤ ꯌꯥꯝ ꯍꯥꯎꯋꯦ ꯑꯗꯣ ꯁꯤꯁꯦ ꯇꯦꯁꯁꯦ ꯍꯥꯎꯗꯤ ꯍꯥꯎ ꯇꯥꯔꯒꯁꯨ ꯌꯥꯝꯅ ꯍꯥꯎꯕꯗꯣ ꯑꯣꯏꯗꯦꯕ ꯌꯦꯟꯒꯨꯝꯕ ꯀꯩꯅꯣꯒꯨꯝꯕ ꯍꯥꯞꯄꯅ ꯃꯍꯥꯎ ꯂꯩ ꯃꯥꯗꯤ ꯍꯥꯏꯗꯤ ꯃꯥꯒꯤ ꯃꯍꯥꯎꯁꯦ ꯌꯥꯝꯅ ꯆꯝꯕꯅꯤꯅꯀꯣ ꯄꯣꯛꯀꯨꯝꯕ ꯍꯥꯞꯄꯒꯅ ꯍꯦꯟꯅ ꯆꯥꯅꯩꯑꯕ ꯍꯥꯎꯋꯦ ꯁꯤꯁꯦ ꯇꯨꯌꯦ ꯁꯥꯏꯟꯗꯤ ꯁꯥꯔꯝꯗꯕꯅꯦ ꯑꯗꯣ ꯆꯥꯛ ꯑꯣꯛꯄꯗꯒꯤ ꯌꯥꯝ ꯁꯥꯏ ꯉꯁꯤꯗꯤ ꯁꯤ ꯁꯨꯝ ꯆꯥꯒꯗꯤ ꯁꯥꯔꯛꯇꯕꯅꯦꯕ ꯑꯗꯣ ꯑꯩ ꯐꯖꯅ ꯆꯥꯔꯛꯇ꯭ꯔꯕꯗꯤ ꯁꯥꯕꯅ ꯉꯥꯎꯔꯦ ꯕꯤꯟꯗꯥ ꯂꯥꯎꯁꯤꯅꯦ ꯃꯌꯥꯝ ꯑꯩꯗꯣ ꯃꯨꯛꯕꯥꯡ ꯇꯧꯕꯗꯤ ꯌꯥꯝ ꯍꯩꯖꯗꯦꯕꯀꯣ ꯑꯗꯣ ꯍꯥꯏꯗꯤ ꯆꯥꯎ ꯆꯥꯕꯗꯣ ꯍꯩꯇꯦꯕ ꯑꯗꯣ ꯑꯩ ꯃꯌꯥꯝ ꯅꯨꯡꯉꯥꯏꯅ ꯅꯣꯡꯗ ꯑꯗꯨꯝ ꯆꯥꯖꯔꯛꯀꯦ ꯀꯃꯦꯟꯗ ꯍꯥꯏꯕꯤꯔꯝꯃꯣ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯇꯦꯗꯣ ꯃꯌꯥꯝ ꯆꯥꯅꯕ ꯍꯣꯠꯅꯕꯗꯤ ꯌꯥꯝ ꯋꯥꯏ ꯍꯥꯏꯕ ꯑꯩꯗꯤ ꯌꯥꯝ ꯆꯥꯗꯕꯅꯤꯅ ꯌꯥꯝ ꯆꯥꯕꯗꯣ ꯉꯝꯗꯦꯕ ꯑꯗꯣ ꯉꯝꯅꯕ ꯌꯥꯝꯅ ꯄꯥꯝꯅꯕ ꯃꯑꯣꯡꯗꯅꯦꯕ ꯆꯥꯏꯁꯦ ꯍꯧꯖꯤꯛꯁꯤ ꯆꯥꯕꯗ ꯀꯥꯏꯗꯣꯏꯅꯤ ꯁꯥꯕ ꯂꯣꯏ ꯍꯥꯏꯕ ꯄꯨꯛꯁꯦ ꯁꯤ ꯅꯨꯗꯜꯁꯦ ꯌꯥꯝ ꯍꯥꯎꯋꯦ ꯁꯤꯗ ꯉꯥꯏꯔꯦ ꯂꯣꯏꯁꯤꯜꯂꯒꯦ ꯂꯣꯏ ꯆꯥꯈ꯭ꯔꯦ ꯋꯥꯅ ꯆꯥꯕꯗꯣ ꯉꯝꯗꯕꯒꯤ ꯌꯥꯝ ꯋꯥꯅ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯑꯗꯣ ꯆꯥꯕꯁꯦ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯇꯧꯗꯕꯁꯤꯡ ꯌꯥꯎꯔꯒꯁꯨ ꯑꯗꯣ ꯑꯩꯒꯤ ꯃꯌꯥꯝꯅ ꯄꯥꯝꯕ ꯃꯑꯣꯡꯗ ꯑꯗꯨꯝ ꯆꯥꯕ ꯉꯝꯅꯕ ꯍꯣꯠꯅꯖꯒꯦ ꯑꯗꯣ ꯃꯌꯥꯝꯅ ꯑꯁꯣꯏꯕꯗꯣ ꯀꯃꯦꯟꯗ ꯁꯤ ꯁꯣꯏ ꯁꯤ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯗꯣ ꯍꯥꯏꯕꯤꯔꯝꯃꯣ ꯌꯥꯝ ꯀꯩꯅꯣ ꯁꯤ ꯁꯣꯏ ꯁꯤ ꯂꯥꯜꯂꯦ ꯁꯨꯃꯥꯏꯅ ꯇꯧ ꯈꯣꯠꯂꯣ ꯍꯥꯏꯕꯗꯣ ꯃꯌꯥꯝꯅ ꯀꯃꯦꯟꯇ ꯍꯥꯏꯕꯤꯔꯝꯃꯣ ꯑꯗꯣ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯕꯥꯏ